ꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯊꯦꯜꯁꯦ ꯀꯪꯂꯥꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯣ ꯀꯪꯂꯥꯌꯦꯟ ꯊꯣꯡꯕꯁꯦ ꯀꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯈꯛꯅ ꯀꯩꯅꯣ ꯀꯪꯂꯥꯌꯦꯟ ꯊꯣꯡꯕ ꯀꯪꯂꯥꯌꯦꯟ ꯀꯥꯡꯁꯣꯏ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯃꯊꯪꯒꯤ ꯅꯦꯛꯁꯇ ꯍꯥꯏꯕꯤꯔꯛꯄꯗ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯀꯨꯏꯃꯟꯈꯤꯗꯅ ꯑꯩꯅ ꯀꯩꯅꯣꯁꯤ ꯃꯥꯡꯈꯤꯕꯅꯦ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯀꯪꯂꯥꯌꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯨ ꯂꯣꯛ ꯊꯨꯡꯕꯒꯤ ꯅꯍꯥꯟꯈꯩ ꯃꯔꯛ ꯈꯔ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯇꯣꯛꯑꯦ ꯅꯝꯐꯨꯗꯅ ꯃꯃꯥꯡ ꯊꯥꯒꯠꯄꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯅꯥꯔꯁꯨ ꯅꯥꯟꯅ ꯀꯪꯂꯥꯌꯦꯟ ꯃꯤꯒꯤ ꯔꯤꯀ꯭ꯋꯦꯁ ꯃꯌꯥꯝꯁꯦ ꯅꯝꯁꯤꯜꯂꯒ ꯂꯩꯕꯗꯒꯤ ꯑꯩꯅ ꯀꯪꯂꯥꯌꯦꯟ ꯊꯣꯡꯕꯁꯦ ꯉꯁꯤ ꯆꯥꯔꯛꯄꯅꯦ ꯑꯗꯨꯅ ꯃꯊꯪ ꯃꯌꯥꯝꯒꯤꯁꯨ ꯑꯩ ꯁꯣꯏꯗꯅ ꯃꯊꯪ ꯆꯥꯔꯛꯑꯒꯦ ꯌꯥꯝ ꯊꯨꯅ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯍꯦꯛꯇ ꯐꯪꯕꯗ ꯋꯥꯏꯕꯀꯣ ꯑꯩꯒꯤ ꯃꯊꯦꯜ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯪꯂꯥꯌꯦꯟꯁꯦ ꯐꯪꯗꯅ ꯆꯥꯔꯛꯄꯅꯦ ꯑꯗꯨꯗꯨꯅ ꯃꯔꯨꯞ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯃꯤꯡ ꯄꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯊꯪꯒꯤ ꯅꯦꯛꯁ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯍꯟꯗꯛꯇꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯌꯥꯝ ꯊꯨꯅ ꯆꯥꯖꯔꯛꯑꯒꯅꯤ ꯁꯤ ꯀꯨꯏꯅ ꯅꯝꯖꯅꯤꯕꯩ ꯀꯥꯎꯕꯅꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯩ ꯈꯨꯠꯇꯤ ꯍꯥꯝꯃꯛꯑꯕꯅꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯀꯩꯀꯥ ꯁꯣꯏꯔꯝꯃꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯆꯥꯛꯁꯨ ꯀꯨꯏꯅ ꯆꯥꯔꯣꯏ ꯀꯪꯂꯥꯌꯦꯟ ꯊꯣꯡꯕꯁꯦ ꯀꯨꯏꯔꯕꯅꯦꯕ ꯆꯥꯔꯣ ꯍꯥꯏꯕꯁꯦ ꯀꯨꯏꯃꯟꯗꯅ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦꯕ ꯃꯥꯒꯤ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯊꯝꯖꯕꯅꯦꯕ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯅꯝꯃꯝꯗꯥꯏꯁꯤꯐꯥꯎꯃꯛꯇꯗ ꯊꯤꯕꯅꯦ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯃꯊꯪꯒꯤ ꯅꯦꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯄꯥꯝꯕ ꯏꯟꯖꯥꯡ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯥꯖꯔꯛꯀꯦ ꯀꯩꯒꯨꯝꯕ ꯃꯔꯨꯞꯅ ꯂꯩꯕꯤꯔꯝꯕ ꯊꯣꯛꯂꯒꯗꯤ ꯑꯗꯨ ꯃꯤꯅ ꯍꯥꯏꯔꯒ ꯆꯥꯍꯧꯗ꯭ꯔꯒꯁꯨ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯊꯤꯔꯁꯨ ꯊꯨꯅ ꯂꯥꯛꯄꯤꯔꯒꯗꯤ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯍꯥꯎꯋꯦ ꯃꯔꯨꯞꯁꯤꯡꯅꯗꯤ ꯈꯜꯂꯝꯒꯅꯤꯕ ꯀꯔꯤꯝꯁꯨ ꯌꯥꯎꯗꯕ ꯁꯥ ꯉꯥꯁꯨ ꯅꯠꯇꯕ ꯃꯥꯏ ꯃꯊꯦꯜꯗꯨꯗ ꯍꯥꯏꯔꯛꯄꯗ ꯁꯠ ꯆꯥꯔꯛꯇꯦꯅ ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯁꯣꯝꯗ ꯐꯔꯛ ꯇꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯕꯗꯩꯅ ꯑꯗꯩ ꯑꯩ ꯉꯥꯏꯍꯥꯛ ꯅꯥꯒꯟꯕꯅꯤꯅ ꯆꯥꯕ ꯍꯦꯛꯇ ꯐꯔꯛ ꯇꯥꯕ ꯍꯟꯗꯛꯇꯤ ꯐꯖꯅ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯆꯥꯔꯛꯑꯅꯤ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯆꯥꯔꯛꯑꯅꯤ ꯌꯥꯏꯅ ꯑꯩꯅ ꯆꯥꯕ ꯖꯤꯕ ꯑꯣꯏꯇꯥꯔꯗꯤ ꯂꯩꯔꯤ ꯆꯥꯒꯗꯧꯕ ꯈꯔ ꯐꯪꯕ ꯐꯪꯗꯕꯗꯤ ꯈꯪꯗꯦꯀꯣ ꯑꯐꯪꯕꯁꯨ ꯌꯥꯎꯔꯦ ꯐꯪꯗꯕ ꯐꯔꯛ ꯇꯥꯕꯗ
ꯍꯥꯎꯖꯒꯔꯦ ꯑꯗꯨ ꯑꯣꯏꯅ ꯐꯨꯟꯒ ꯅꯝꯖꯟꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯆꯥꯛꯈꯨꯝ ꯂꯥꯁ ꯀꯣꯠꯇꯤ ꯂꯥꯁ ꯀꯣꯠꯇꯤꯒ ꯑꯝꯇ ꯇꯧꯅꯤꯡꯗꯦ ꯏꯁꯥꯁꯦ ꯕꯤꯠꯀ ꯀꯥꯗꯦ ꯃꯍꯤꯁꯤꯁꯨ ꯏꯔꯣꯏ ꯌꯥꯗꯧꯔꯦ ꯁꯤꯡꯂꯤꯒ ꯇꯠꯀꯦ ꯇꯧꯋꯤ ꯂꯥꯁ ꯀꯣꯠꯇꯤ ꯇꯧꯕꯗ ꯍꯥꯒꯦ ꯇꯧꯋꯦ ꯆꯥꯛ ꯆꯥꯕꯗ ꯒ꯭ꯌꯥꯁ ꯆꯤꯡꯁꯤꯟꯈꯤꯗꯅ ꯆꯥꯛꯊꯜꯂ ꯆꯥꯒꯦ ꯆꯥꯛ ꯆꯥꯕꯗ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯀꯥꯡꯁꯣꯏ ꯀꯩꯅꯣꯁꯦ ꯀꯪꯂꯥꯌꯦꯟ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯔꯨꯞ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ